Assalamualaikum warahmatullahi wabarakatuh. Ahanbo no pamamatang thamjari madudi channel asdagi ahanbo na tabiriba amasung subscribe tawbidriba isal naw khudimagna channel asibu subscribe amadi bell icon nambiduna support tawbinaba haizari. Nungsirabi silnaw sing ngasidi Hazrat Nuh alayhi salam gi matangda amasung Hazrat Nuh alayhi salam amasung hanubi amagi matangda thokiba angak pathodok amatamin nasi Hazrat Nuh alayhi salam Hazrat Adam alayhi salam gi mapan suba nasal dagi paigambar amani ma ki asing maming gi matangda riwayat sing dakhet na boy na lai madudi Abdul Ghaffar Abdul Malik Abdul Ani hayna riwayat sing lai Hazrat Nuh alayhi salam na ma ki qawm gi damakta chahi chamnga chupna kapki amadi teng tha ki maram asidagi mahakpu Nuh teng tha ba misak hayna kauki Hazrat Nuh alayhi salam gi machanu pamari ni Sam, Ham, Yafis, amadi Kan'an. Makoy gi manungdagi Kan'an kag natana ahummak amasung makoy gi nupising punna imong manung gi miyoy taret iman purakki. Amasung Hazrat Nuh alayhi salam gi nupi wa'iladi iman purakki de. Riwayat singda iman purakki ba pun mamasing marfu ni hina panbiri. Hazrat Nuh alayhi salam na chawrak na chahi chamu panmuk chupna maki qawm da din gi dawat tawbirami aduba miyoy kharakak asinatana miyoy amata iman purakkide maram asadagi Hazrat Nuh alayhi salam na azab thabirak nabagi damakta Allah Ta'ala gi mekhet darkhast torami matam aduda Allah gi mai kai dagi wahilaki ising ichaw amalak lagani hayna khanghan birak lammi amasung asoba hi amasana bagi damakta hukum tawrakki Hazrat Nuh alayhi salam na tapna hi saba horak lammi hi adu saba matamda chahi chama atopa riwayat amagi matungin chahi chani janglammi hi adu gi sangba chawrakna fut chamga ga nifu taret sangba oirammi amasung hi adu gi apak bana fut marfu ga taraga mathoi oirammi amasung madu gi awang bana fut nifu ga taret oirammi hi adu gi matholahum surammi hi adu da Allah Ta'ala gi hukum gi matung inna ziba khudimaki zura amama hablammi Hazrat Nuh alayhi salam na hi saringai tanzadu da Hazrat Nuh alayhi salam da iman purak zabi hanubi ama punyom gi loina na laklammi aduga mahak na hirammi he Allah gi nabi hi karama matamunda chatkadabage hi adu saba loirabra Hazrat Nuh alayhi salam na paukom pirammi he hanubi Hauzik matam khara watli hanubi adu numidang wairam phawpa famlammi adugi matung da hawat tuna chakhirammi nomu numit amadi Hazrat Nuh alayhi salam na mahak on dairammi hanubi waragunu chatlam dai matam da nahku soidana taklam gani hanubi adu mayum da hankhre amasu Hazrat Nuh alayhi salam na kawrak pangai duna lairammi tanzadu da Allah Ta'ala gi mai kai digi azab tharak le Allah Ta'ala gi hukum gi matung inna asman dagi akan banong amasung zamin gi lairang sing dagi ifut kaya thorap tuna chawbi chawa malaklammi nong adu leptana numin nifuni phawba churammi amasung hi adu ising da chatpa horakle adu Hazrat Nuh alayhi salam na hanubi adu takpadi kawrammi mahako Allah Ta'ala na kawan girammi ichaw adu galoina na tha taruk numin nipan ni phawba hi adu gi mathakta lairammi ichaw adu han thakre amasung zaminda kumna bagi damakta Allah Ta'ala na hukum tawraklammi tafsir sawi da sunna panbiri matam adu da Hazrat Nuh alayhi salam gi hi adu judi koba ching adura lep khirammi tanzadu da Hazrat Nuh alayhi salam na zamin gi paw purak na bagi damakta khunu amu butharammi khunu adu zamin da kumlamde mulke saba laibak tagi zaitun gi mana ama macin na chiktuna puraklammi maram asidagi Hazrat Nuh alayhi salam na zamin da mukanna chatna na ba yathang tawrammi zamin gi paw purak na ba hukum tawraklammi maram asidagi khunwadu amukanna lakle Makkah Mukarrama Kaaba gi zamin da kumlaklammi amasung haram gi zamin dagi ising kangle haiba khangdoraklammi amasung khunu gi khong ani makta angang ma machu churak lammi
मौंग असदा हज़रत नूह अलैहिस्सलाम की मनाक लाक्तुना हंगतचै ए अल्लाह की नबी इसिंग कंगले अमसुंग आइगी खोंग असिबु अंगांग बोइनबा आइगी ngak asibu likphang yanbugum fajanaba Allah da dua tawbiyu Hazrat Nuh alaihi salam na ma ki damak da dua tawbirami maram asdagi khunugi fazraba saktam oiribani lewai asigi matang da chumaran subnagi Allah kaktan hina khangi wallahu ta'ala a'lam Hazrat Nuh alaihi salam zamin da kumlakle adugi matung da Hazrat Nuh alaihi salam gi thamoida शहर दो बिगिंग में क्या पांबा फारूक लम्मी हज़रत नूह अलैहिस्सलाम ना ही अदु बुतोंग न चटकी मफम अदुदा लक्लम्मी मफम अदु यौसलकपदा खंपोक संग अमगी मनुंगदा मैंगान अवु फगलम्मी हज़रत नूह अलैहिस्सलाम ना मदु उबा मतमदा अंगकबा फावरम्मी थमोइनुंगदा खलम्मी असुक चौब इसाव अमा लाखरबगी मतुंगदा जमीन असिदबु असुगुम युम अमा लैरिब्रा हज़रत नूह अलैहिस्सलाम ना मफम अदुदा तकबीर लाउना सोलपलम्मी खोंजेलो दुता बा मतमदा हमनु बियादु मपान थोरकले अदुगा हैरकलम्मी ए अल्लाह की नबी ही यदु सेम साबा लोइरब्रा ही यदु चटलगद्रा हज़रत नूह अलैहिस्सलाम ना अंगकपगा लोइनना येंगलम्मी अमसुंग हैरई ngai kho hanubi nahaku kari amata khangdabra hanubi aduna हैरई kari no khangdaba haibabo Hazrat Nuh alaihi salam na हैरई asuk chawba ichawa ma thokiba akan banong kiya chukiba nahaku kari amata khangdabra hanubi aduna khumlaklami e Allah ge nabi no manumit amadi nong khara khek palaw batauki aduna tana kari amata khangkide nung siribi silnaw sing masini Allah Ta'ala gi may kaydagi Allah bu yaba nabi na iman purak pami oy singi damagta thoghan ki ba ngak pathodok asuk chaw ba isaw malaklabagi matung dasu hanubi aduna kari amata khangkide Allah Tabarak Ta'ala na koy buso Napung phana Allah Ta'ala ki hukum singbu Nabi Karim Sallallahu Alaihi Wasallam ki tariqada chat pangambagi pangal hapisano Amin